سيدنا ومولانا محمد وعلى آل سيدنا ومولانا محمد كما تحب وترضى. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. والنازعات غرقا والناشطات نشطا والسابحات سبحا فالسابقات سبقا فالمدبرات أمرا يوم ترجف الراجفة تتبعها الرادفة قلوب يومئذ واجفة أبصارها خاشعة يقولون أئنا لمردودون في الحافرة أئذا كنا عظاما نخرة قالوا تلك إذا كرة خاسرة فإنما هي زجرة واحدة فإذا هم بالساهرة. هل أتاك حديث موسى إذ ناداه ربه بالوادي المقدس طوى اذهب إلى فرعون إنه طغى فقل هل لك إلى أن تزكى وأهديك إلى ربك فتخشى فأراه الآية الكبرى فكذب وعصى ثم أدبر يسعى فحشر فنادى فقال أنا ربكم الأعلى فأخذه الله نكال الآخرة والأولى إن في ذلك لعبرة لمن يخشى. أأنتم أشد خلقا أم السماء بناها رفع سمكها فسواها وأغطش ليلها وأخرج ضحاها والأرض بعد ذلك دحاها أخرج منها ماءها ومرعاها والجبال أرساها متاعا لكم ولأنعامكم فإذا جاءت الطامة الكبرى يوم يتذكر الإنسان ما سعى وبرزت الجحيم لمن يرى فأما من طغى وآثر الحياة الدنيا فإن الجحيم هي المأوى وأما من خاف مقام ربه ونهى النفس عن الهوى فإن الجنة هي المأوى. يسألونك عن الساعة أيان مرساها فيما أنت من ذكراها إلى ربك منتهاها إنما أنت منذر من يخشاها كأنهم يوم يرونها لم يلبثوا إلا عشية أو ضحاها. سورة الناجيات में ऐसी तौर से أعوذ بالله من الشيطان الرجيم بسم الله الرحمن الرحيم. خنسنو سافو كن أمقتدا ستوق بسنة إن تبنا لو توق بسنة إن أزرائيل هوا لو يهرج أزرائيل مطعم ترهتي ما أنا هيك حتى با ميجي لو با فميجي لو با دوني هاي سن إن تبنا لو توق بسنة مخويدو بالله وسي إيميل لانا مخوين سخان سر أدوغا سر سر تاو بسنة إيروي بدونا مخوين سخان سر
ꯑꯁꯥꯝꯅꯤ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯃꯥꯡꯗ ꯍꯣꯠꯀꯠꯄꯁꯤꯡꯅ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗꯧꯅ ꯑꯗꯨꯁꯨ ꯐꯔꯤꯇꯥꯅꯤ ꯁꯤꯜ ꯂꯥꯡꯕꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯣꯏꯅꯕ ꯑꯗꯨꯅꯁꯨ ꯈꯪꯁꯅꯣꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛ ꯊꯣꯛ ꯅꯣꯝꯒꯅꯤ ꯈꯨꯠꯁꯦꯝ ꯄꯨꯝꯅꯃꯛꯄꯨ ꯅꯤꯛ ꯍꯥꯏꯕ ꯑꯃꯅ ꯄꯣꯠꯂꯝ ꯃꯌꯥꯝꯁꯤꯒꯤ ꯈꯪꯁꯪ ꯁꯥꯈꯤ ꯑꯣꯏꯁꯅꯨ ꯀꯌꯥꯃꯠꯇꯨ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯃꯊꯪ ꯂꯥꯛꯄ ꯑꯃꯅ ꯂꯦꯞꯊꯣꯛꯈꯤꯕ ꯂꯩꯇꯅ ꯅꯨꯃꯤꯠꯇꯨꯗ ꯊꯃꯣꯏꯁꯤꯡ ꯄꯤꯡ ꯄꯤꯡ ꯆꯣꯡꯒꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯤꯡ ꯂꯨꯞꯊꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯕꯨ ꯍꯜꯍꯟꯒꯗ꯭ꯔꯥ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯁꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯑꯣꯏꯈ꯭ꯔꯕꯗ ꯇꯦꯛ ꯀꯥꯏꯔꯕ ꯁꯔꯨꯁꯤꯡ ꯇꯦꯛꯈ꯭ꯔꯒ ꯑꯃꯨꯛꯀ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯜꯍꯟꯒꯗ꯭ꯔꯥꯅ ꯍꯥꯏ ꯃꯈꯣꯏꯅ ꯍꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨꯗꯤ ꯃꯥꯡꯖꯅ ꯍꯜꯂꯛꯄ ꯑꯃ ꯃꯈꯣꯏꯅ ꯍꯥꯏ ꯀꯔꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨꯗꯤ ꯃꯥꯡꯖꯅ ꯍꯜꯂꯛꯄ ꯑꯃ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯡ ꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯟꯗꯥꯅ ꯑꯗꯨꯅꯤ ꯍꯣꯔꯦꯟꯂꯥꯗꯤ ꯁꯣꯏ ꯇꯥꯔꯦ ꯇꯁꯦꯡꯅ ꯃꯗꯨ ꯁꯨꯞꯅꯒꯤ ꯈꯣꯜꯂꯥꯎ ꯑꯃꯈꯛꯇꯅꯤ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯈꯣꯏ ꯃꯤꯀꯞ ꯊꯣꯛꯀꯗꯕꯅꯤ ꯄ꯭ꯔꯤꯊ꯭ꯔꯤ ꯂꯩꯃꯥꯏꯗ ꯕꯤꯁꯥꯍꯦ ꯇꯨꯝꯕꯗꯩ ꯃꯤꯀꯞ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯕ ꯌꯧꯔꯛꯂꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯃꯨꯁꯥꯒꯤ ꯋꯥꯔꯤ ꯃꯥꯕꯨ ꯀꯧꯈꯤꯕꯗꯨ ꯃꯥꯒꯤ ꯔꯠꯅ ꯇꯨꯋꯥꯒꯤ ꯑꯁꯦꯡꯕ ꯇꯝꯄꯥꯛꯇ ꯆꯠꯂꯣ ꯅꯪ ꯐꯤꯔꯥꯎꯟꯗ ꯇꯁꯦꯡꯅꯃꯛ ꯃꯥ ꯂꯝꯍꯦꯜꯂꯦ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯅꯪ ꯄꯥꯝꯖꯗ꯭ꯔꯥ ꯅꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯕ ꯐꯤꯔꯥꯎꯟꯗ ꯍꯥꯏꯍꯟꯕꯗꯨꯀꯣ ꯅꯪ ꯅꯁꯥ ꯁꯦꯡꯕ꯭ꯔꯥ ꯗꯥꯏꯔꯦꯛ ꯍꯥꯏꯁꯨ ꯑꯩꯅ ꯂꯝꯖꯤꯡꯕꯤꯅꯕ ꯅꯪꯕు ꯅꯪꯒꯤ ꯔꯕꯀꯤ ꯃꯥꯏꯀꯩꯗ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯀꯤꯖꯅꯕ ꯂꯥꯎꯈꯤꯕ ꯍꯥꯏꯕ ꯑꯣꯏꯔꯅꯦꯕ ꯑꯩꯅ ꯂꯝꯖꯤꯡꯕꯤꯔꯒꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯎꯍꯟꯈꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯈꯨꯗꯝ ꯃꯨꯁꯥꯅ ꯑꯆꯧꯕ ꯈꯨꯗꯝ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯋꯥ ꯂꯧꯈꯤꯗꯦ ꯑꯌꯥꯠꯇꯨ ꯈꯨꯗꯝꯗꯨ ꯎꯠꯄ ꯀꯥꯟꯗ ꯌꯥꯈꯤꯗꯦ ꯐꯤꯔꯥꯎꯟ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯇꯨꯡ ꯑꯣꯟꯁꯟꯈꯤ ꯃꯥꯅ ꯍꯣꯠꯅꯔꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯐꯤꯔꯥꯎꯟꯅ ꯍꯣꯠꯅꯈꯤꯗꯅ ꯃꯨꯁꯥꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯗꯒꯤ ꯃꯥꯅ ꯈꯣꯝꯖꯤꯟꯈꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯎꯈꯤ ꯃꯥꯅ ꯍꯥꯏꯈꯤ ꯑꯩꯁꯤ ꯅꯈꯣꯏꯒꯤ ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕꯗꯨ ꯑꯩꯅꯦꯕ ꯅꯈꯣꯏ ꯔꯕꯀꯤ ꯑꯅ ꯃꯥꯅ ꯂꯥꯎꯔꯦ ꯐꯤꯔꯥꯎꯟꯅ ꯑꯗꯨꯅ ꯐꯥꯈꯤ ꯃꯥꯕꯨ ꯑꯜꯂꯥꯍꯅ ꯈꯧꯍꯟꯕ ꯆꯩꯔꯥꯛ ꯑꯃꯅ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯃꯔꯥꯜꯒꯤ ꯇꯁꯦꯡꯅꯃꯛ ꯌꯥꯎꯔꯕꯅꯤ ꯃꯗꯨꯗ ꯄꯔꯥ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯒꯤ ꯁꯤꯒꯤ ꯐꯤꯔꯥꯎꯟꯒꯤ ꯄꯔꯥꯁꯦ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯁꯤ ꯌꯥꯎꯕꯅꯦ ꯈꯟꯊꯔꯗꯤ ꯑꯗꯩ ꯆꯥꯎꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯗꯤ ꯑꯩꯅꯦꯕ ꯃꯁꯥꯒꯤ ꯀꯔꯤꯁꯤꯗ ꯐꯤꯔꯥꯎꯟꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯗꯨꯅꯦꯕ ꯎꯠꯂꯤꯁꯤ ꯑꯩꯅꯤꯅꯦ ꯅꯈꯣꯏ ꯂꯤꯗꯔꯗꯦ ꯅꯈꯣꯏ ꯑꯩ ꯆꯥꯎꯕ ꯅꯈꯣꯏꯅ ꯂꯥꯛꯀꯗꯕꯗ ꯑꯩ ꯂꯥꯛꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯊꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯕꯤꯜꯂꯨ ꯔꯕ ꯑꯗꯨ ꯑꯩꯅꯦꯕ ꯇꯁꯦꯡꯅꯃꯛ ꯌꯥꯎꯔꯕꯅꯤ ꯃꯗꯨꯗ ꯄꯔꯥ ꯀꯤꯖꯕꯁꯤꯡꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯂꯨꯕ ꯈꯨꯠꯁꯦꯝꯂ ꯅꯠꯇ꯭ꯔꯒ ꯑꯁꯃꯥꯟꯅ ꯑꯜꯂꯥꯍꯅ ꯁꯥꯈꯤꯕꯅꯤ ꯃꯗꯨ ꯑꯁꯃꯥꯟꯗ ꯀꯌꯥꯃ ꯑꯣꯏꯔꯣ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯤ ꯁꯟꯗꯣꯛꯄ ꯇꯥꯔꯛꯏꯁꯤ ꯑꯩꯈꯣꯏ ꯁꯦꯝꯕꯁꯤꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥꯕ ꯑꯁꯃꯥꯟ ꯁꯦꯝꯕ ꯍꯦꯟꯅ ꯂꯨꯕ꯭ꯔꯥꯕ ꯑꯁꯃꯥꯟꯁꯦ ꯁꯨꯛ ꯆꯥꯎꯕ ꯑꯁꯃꯥꯟ ꯁꯦꯝꯗꯣꯛꯏꯁꯦ ꯁꯤ ꯂꯥꯏꯌꯦꯅ ꯈꯜꯂꯤꯕ꯭ꯔꯥꯕꯅꯀꯣ ꯃꯥꯅ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯊꯥꯡꯒꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯤꯂꯤꯡꯗꯨ ꯑꯗꯨꯒ ꯃꯗꯨꯕꯨ ꯆꯥꯡ ꯃꯥꯟꯅꯅ ꯁꯤꯟꯗꯣꯛꯄꯤꯈꯤꯕꯅꯤ ꯁꯠ ꯅꯥꯏꯌꯦꯕ ꯑꯁꯃꯥꯟꯁꯤ ꯁꯠ ꯅꯥꯏꯌꯦꯁꯤ ꯈꯪꯉꯦꯕ ꯁꯠꯇꯨ ꯋꯥꯡꯈꯠꯍꯜꯂꯦꯕ ꯑꯗꯨꯒ ꯃꯝꯍꯟꯕꯤꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯃꯗꯨꯒꯤ ꯑꯍꯤꯡꯕꯨ
ꯑꯗꯨꯒ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯟꯕꯗꯨ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯕꯨꯅ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯁꯟꯗꯣꯛꯄꯤꯈꯤꯕꯅꯤ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯅꯕ ꯄꯨꯊꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯥꯅ ꯃꯁꯤꯗꯒꯤ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯁꯪꯖꯥꯕꯨꯡ ꯑꯗꯨꯒ ꯆꯤꯡꯖꯥꯎꯁꯤꯡꯕꯨꯅ ꯆꯦꯠꯅ ꯈꯤꯟꯕꯤꯈꯤꯕꯅꯤ ꯃꯥꯅ ꯃꯈꯣꯏꯗꯨ ꯆꯦꯡꯖꯦꯜ ꯑꯣꯏꯅ ꯅꯈꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯌꯨꯝꯁꯥꯁꯤꯡꯒꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯍꯠꯀꯗꯕ ꯑꯆꯧꯕ ꯗꯁꯥꯗꯨ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯗꯨꯗ ꯃꯤꯑꯣꯏꯕꯅ ꯈꯟꯊꯔꯛꯀꯗꯕ ꯃꯥꯅ ꯅꯣꯝꯈꯤꯕꯗꯨ ꯃꯥꯅ ꯍꯣꯠꯅꯈꯤꯕꯗꯨ ꯈꯟꯊꯔꯛꯀꯗꯕ ꯃꯥꯅ ꯇꯧꯒꯗꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯟꯊꯔꯛꯑꯅꯦꯕ ꯅꯠꯇꯕ ꯊꯕꯛ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯄꯨꯊꯣꯔꯛꯂꯕꯗ ꯖꯍꯟꯅꯝꯒꯤ ꯃꯩꯀꯣꯜꯗꯨ ꯑꯌꯦꯡꯕꯁꯤꯡꯅ ꯎꯖꯅꯕ ꯃꯇꯝꯗꯨꯗ ꯂꯝꯍꯦꯟꯈꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤꯗꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯕꯨꯅ ꯍꯦꯟꯅ ꯄꯥꯝꯖꯈꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤꯗꯤ ꯇꯁꯦꯡꯅꯃꯛ ꯃꯩꯀꯣꯜꯗ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯕꯀꯤ ꯃꯥꯡꯗ ꯂꯦꯞꯄ ꯀꯤꯖꯈꯤꯕ ꯑꯗꯨꯒ ꯃꯁꯥꯕꯨ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯒꯤ ꯊꯤꯡꯖꯈꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤꯗꯤ ꯇꯁꯦꯡꯅꯃꯛ ꯍꯩꯀꯣꯜꯗ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯜꯂꯥꯍꯕꯨ ꯀꯤꯔꯕ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛꯇꯒꯤ ꯍꯤꯡꯉꯕ ꯑꯗꯨꯗꯤ ꯖꯅꯠꯇ ꯀꯥꯟꯅꯕ ꯂꯥꯏ ꯄꯣꯠꯅꯤ ꯂꯥꯏꯍꯜꯂꯤꯕ ꯑꯜꯂꯥꯍ ꯃꯥꯏ ꯄꯨꯛꯅꯤꯡꯗ ꯄꯥꯝꯕ ꯇꯧꯔꯅꯤꯅ ꯇꯞ ꯇꯧꯔ ꯃꯈꯣꯏꯅ ꯍꯪꯉꯤ ꯅꯪꯉꯣꯟꯗ ꯄꯨꯡꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯗꯧꯉꯩ ꯑꯣꯏꯔꯛꯀꯗꯒꯦ ꯃꯗꯨ ꯔꯁꯨꯜꯗ ꯍꯪꯉꯤꯃꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯌꯥꯃꯠꯇꯨ ꯂꯥꯛꯀꯗꯣꯏꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅ ꯃꯈꯥꯗ ꯍꯥꯏꯁꯤ ꯅꯪꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯃꯗꯨꯕꯨ ꯄꯟꯅꯕ ꯅꯪ ꯀꯔꯤ ꯑꯣꯏꯗꯅꯅꯣꯕ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯣ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯅ ꯈꯪꯕ ꯄꯣꯠ ꯍꯥꯏꯕ ꯅꯪ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯃꯕ ꯑꯗꯨ ꯍꯪꯕꯒꯤ ꯅꯪꯒꯤ ꯔꯕꯇ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯉꯝꯈꯩꯗꯨꯒꯤ ꯒ꯭ꯌꯥꯟꯗꯨꯗꯤ ꯑꯗꯨꯒꯤ ꯒ꯭ꯌꯥꯟ ꯑꯔꯣꯏꯕ ꯒ꯭ꯌꯥꯟ ꯁꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯥꯟꯖꯥꯗꯨꯗꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦꯕ ꯅꯪꯗꯤ ꯁꯨꯞꯅꯒꯤ ꯄꯥꯎꯃꯦꯟꯕ ꯑꯃꯠꯇꯅꯤ ꯃꯗꯨꯕꯨ ꯀꯤꯖꯕꯁꯤꯡꯗ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯎꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯗ ꯐꯥꯎꯒꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯑꯌꯨꯛ ꯑꯃ ꯅꯠꯇꯅ ꯇꯥꯏꯕꯪꯗ ꯂꯩꯔꯝꯕ ꯑꯣꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨ ꯀꯨꯏꯔ ꯗꯨꯅꯤꯌꯥꯗ ꯆꯍꯤ 100 ꯄꯥꯔꯛꯄ